ngasi AYUK Kuki Khutlai Paiba Shingna Moreh Hospital da SANTRI TOUDUNA LEIBA Special Commando Unit ki personnel SHINGDA sniper Kapshillaktuna attack Chatharakhre LAIBAK PHABADAGI ASHOK MEESHI MEENADI YAOKHIDRE HAIRI press na phangba paw magi matungina ngasi AYUK pung 8 makhairom taba duwaida Moreh Hospital gi nongpok lomda meter chatruk chatret chatlaga leiba Moreh Ward number 7 Chabang 5 chingthak lomdagi Moreh Hospital da duty TOUDUNA LEIBA Special Commando gi personnel SHINGDA sniper kapsilakhibani hairi Kuki Khutlai Paiba Shingna sniper kapsilakle haiba hek khangbaga Special Commando gi personnel singsu R position loduna fibam semna ki hairi hojik fawbigi oina makhatana nongmai kapna bagi paw letre adumak puthajaba yaba pawgi likhuna magi matungina hojik Moreh Ward number 7 Chabang 5 Cannon Bank Maikai gi Chingyang Singda combat dress set pa masing yamlaba Kuki Khutlai Paiba Sing koi chatchatuna leire hairi panba yabadi haukiba January 10 gi numidang wairam ya changlakpa pung 3 taramdai aduwaida Kuki Khutlai Paiba Shingna Special Commando Unit ki SP TH Krishna Tombi dasu hospital asimaktada sniper season aduna hatna pohotna rakhiba laikhrabani